Accidenta mama mapa sire macha sokle. Imphal East District ki Irilbung Police Station konba Bamon Kampuda leba Pioneer School manakto auto rickshaw amaga Mahindra Thar amaga thengjenabada auto rickshaw da tonglakpa matai manau leikidre. Macha ahum amasung auto driver na phibam thina sokle. Ngasi nungthel pung ama makhairom tabada Pioneer School manakta diesel rickshaw amaga Thar amaga thengjenakibani. Tawdok aduda laikhidraba matai manau adugi mamingdi Naharuk Khetri Awang Lekaidagi Muhammad Amjad Khan chahi 95 apokpa laikhidraba Latif amasung mahaki loinabi Ibeton chahi 35 kawi laibak thiba tawdok aduda chahi 3 khakta ngairibi makhoi anigi machanupi yauna masa ahum su asoka pannangki laibak thiba tawdok nanglaba diesel auto adugi number na MN06 SC1927 amadi Mahindra Thar adugi number na MN1CS 0547 ni diesel auto rickshaw ga Thar ga thengjenabada matai manau animak manak nakpa khongbal da tasinbadagi mafam aduda miyam sangsillaktuna kannanabu honabada thawai yaudraba haksang oina phangki asoka pan nanglaba angang ahum amadi auto driver adu manak nakpa hospital da pukhatuna laikanari